खुरमजरी ISTV की पाव यंगबीर पुनमपो तनाम ओक्सरी औज अहनबदा मरबा पाव मणिपुर दसु मालेमगी इमालोल गी नुमित थौरम पांगथोखरे मैतेलोन साखोनबा होनबदा सिंगमी तमी खाइदना सरु याफम थोई हाइना गायखांगमना फोंगदोखरे अमसुंग अफस्पाना मियोट मिने सथबकी मथक्ता सेंजा थुमजागी सांगसु वांखलनि हाइना समिलाना फोंगदोखरे हौजिक मपुंग पाव मालेम की लेवा कयादा पांगथोनबगुम ngasi मणिपुर मफम कयादा इंटरनेशनल मदर्स लैंग्वेज डे पांगथोकनरी मपुंगेबा थौरम रिसर्च फोरम मणिपुर अमसुंग SCERT ना सिंधुना कांगला हॉलदा मालेम की ममालोन नुमित की ऑब्जर्वेशन पांगथोखी थौरम अदु डिप्टी चीफ मिनिस्टर गायखांगम MLA खुमोक्सम जोय किशन अमसुंग रिसर्च फोरम मणिपुर की प्रेसिडेंट मोतवा वादुना थौरम मपुसिंगने सर याकी गेस्ट ओनर सर याकी बा MLA जोय किशनना नुंगी फम अमा चपचाना फोंगदोकपदा इमालोन नतना नमदे लोलसिबु साखनबा होनबदा स्टेट असिगी मिपुम खुदिमकी थौदांग शावी तुंगी मिरोल गिदमक इमालोन साखनबा होनमिनसि अमसुंग असिप फिरेप लौमिनसि हाइबु वाफम फोंगदोखी सिबगेस ओइखिबा गायखांगमना इमालोन योखतपदा अखोइ पुमगे थौदांग लै मतम अमदा मीडिया अमदी मियाम तिरम मफमदा मिरोल यानदुना ngangbabo lemjaba wafam oina launarami ngasidi madugi sanabi yamna handakrabassu kharadi mami tari maitelolasi state asiga matangairaba phauna lonni masibu sakhana bohonabada state asida kundariba singmi tami khudimak saru yafam thoi lolasi nepal suba sedula sanmadagi kanaba phangba miyoi kaya laire adabo maitai singi marakta maitelon iba masung paba thokdaba miyoi kaya laiba asi laibak thibani mipung khudimak lol asibo sakhana bamadi iba paba thoknaba gadabani haiki yokat pada mapung ba todang lobi mayam sana laming takti bedigi mayam sina si awareness la pani hada ai khali masi loan sina akoi punama ko binding factor ko lai masi yokat ba bise ko punama lai masi yokat na masi chumne ka sakara ngamanate individual ko punama civil society Purupura mo ay koy naman siyo kanina siyo konamin na ba hada siya ay koy di tangay pwede na sangga yada ba adugam pa pasamani hada na tabi Sahitya Thaupang Lupna Susindana International Mother Language Day ke thoram Zenman Pudas Academic Auditor da pangthokre thoram masiga marilanana imalon sakhona na bahot nariba lupama oina sakhangba oina ahanba sui generous Mother's Language Award M Suda Aduga Lol Sakona Bohonariba Lanai Mio de Piva Mana Oina Lehau Thavam Sarasandra de Piduna Ikaikuna Utkre Mana Sida Selone Lupalising Manga Amasung Citation Yauri Tauromasida Education Minister M Okendro I Fiergi Parliamentary Secretary K. Mega Sandramasung MU की Vice Chancellor Aishnanda Kumar Susaruyagi Education Minister na Manipuri Lol Nepal Subas Tildula Sanana Bahona Bada Miyam na Punna Hona Kiba Adugi Mahina Mai Pakibani Teng na basu teng na Sarkara Sina Lola Sekitongan ba Directorate Ama Thamna ba Cabinet ki Warif Laure Directorate Ama Leragadi Lol Asigi Taupam Topa Kayadu Pang Topa Ngamlagani Maitai Mayak Sakona Balakolak Pakong Tangi Matungina Sahi Anium Asida Metric Parikada Maitai Mayak na Parikya Thaba Yaragani Saliba Sayasi ki Jun Pawagi Manungda Maitai Mayaki Titi Parikya Pangto Lagani Education Department Miyama Thamkiba Thazab Adu Tabakta Wantong Nabahonagani Haiki I am going to development of language and tribal dialects of Manipuri Makhada of Manipuri language ki follow-up action में हम लोग के evolution of technical terminologies the translation की wing line about research and publication activities publication of books translation of all Manipuri books या मरु है बच्चे Lamdam Sidagi Armed Forces Special Powers Act 1958 Apaspa Lautu Haina Sara Helibi Sarmila Mau Sagum Ngasisu Kota Putokre Sarmila na Paumising da Lamdam Sida Apaspa Tamjinduna Miut Mini Satabadanatana Ek Asigi Marumda Fong na Corruption Taubagi Tabak Satare Se Minister Okram Ibo Bimasasu PCT Sinasingba Petrol Pump Sing Laisile Hadibasi Corruption Yimamini Lalobanam Tabagi Ming the Tamliba Ek Asida Sijanabagi Damak Constable Amadi Atai
पोस्टिंग लौबदा लुपा लाख लाखना खुजिंग ओइदुना असा सेल पिनरी मसी फोंगना करप्शन तौबगी खुदमने अफसवा से थमजिनबना लालोबन नमथबंग ngamlabara haiba wahang hangningai oiri makna sangsileba khongjang asibo sagoliba sing manipuri ningthau laisima sana zawbana lusing haningi haiba wafam phongdolongki non violent over movement aduga hariba violent over draconian over law do a to lotho o henas chahi taran thoi hena asfaina laira ko sida koi praja miyam dagi praja miyam sida oina laipa ki mapi pa sidi karbar tauraga lairabara haina haidi apspa si thamba na ek sigamari sana lalawwa namthana bani haibaduda tasena madu thambana kana ribara kayam yam kano tawgi haibadu di ahong badi kashunta la ka hena hena lalawwa du thorak dauna uba lalawwa namthana bani haina security force asi lawa da crore da paisa mayam manghaleba da makoi recruitment sida makoi lawa sida constable amata da lakh ahum mari aduga sai gumba da lakh tara mari manga ga laudana phong ba ruat pa adum sanabi oina tawriba hadi asumba siengi mami mayam asina apspazi lawthu aninda makoi asi tasengna sien lakna bagi maram mamu henba bunna Board of Secondary Education Manipur na mamang da parikya thawa yaroi haina mahiroi lising tariki matang da khannakraba matung da handak pangthokadoriba class 10 parikya da mahiroi lising amaga chamapal kunmari parikya thahannaba form issue tawriba asi desam na yaba ngamloi haina desam gi president Islamuddin ngasi desam gi office da pangthokiba pawmi singu na bamada phongdokre desam gi general secretary thoi yauna atai thaupuba singsu saru yakiba pawgi pham aduda Islamuddin makhatana lising ni tarani thoi board na class 10 parikya thahana apunba school yang khayum doi gi mahiroi lising tariki ming thagat ki court ki niyong gi matung ina hariba parikya si thana ba mahiroi khudimakna lising ni ma panaba lising ni tanada class 8 amadi 10 da registration tawduna lising ni tara matu da form fill up torba matung da lising ni tarani thoi gi class 10 da parikya thagadabani handak amuk inau nauna board na sai na diba school sing asigi verification tawraga punna mahiroi lising ma chamapu kunmari khangatuna parikya thana na form issue tawriba si aran ba thawong ni admit card process tawbagi thabak khotata lepkadabani parikya than ba yarabadi masigi daita board amadi mama passing na pugadabani haina slaudina makhata na phone doki hoji verification tawrisisu de samna masda yabanga moy aduna verification tawriba amadi verification tawde genuine oide haiduna leiriba mahiroi khudimmak pusu aikogi board na hoji form issue torakanda parkha thanne ba hon rebisi khudaktagi lepkadabani makoi ki admit card issue tawbi yaroi haibasi ni de samna board thamjani wa pamde masida board na de samna thamliba wafam sida thawoidana kaigumba admit card issue tawduna aranba pambai sijinaraga parkha thana ba hon reba mahiri sungi bo parkha than ba taragade madada tholakba apata daita khudingma board na lawjagadabani responsibility lawjagadabani duga mahiroi sing amadi mahiroi gi mama mapa sing na so ai koi gi masida hural lonada mama mapa sing na macha singbu lana lamjing akanda ai koi gi exam thal laganda awang buthak ta pass to uni ai gi wakalon si thadok pio aduga lanai sangstan natraga kana gumba mahiroi natraga oja amatana su board amadi desam da su whatsapp wanam tawduna parkha than na bagi whatsapp wanam tawbirakano masida mahiroi sing buhural lanada parkha than na ba cheliba chenari be agency desam na masak mun na khange aduna makhoi singji gi mathakta desam na akan ba miyeng chengani makhoi mathakta akan ba thabak lokal ani
Handak si Minister Amadi Education Minister Anina Asoba Tautang Lauraga Mantri Emily Singh Mapung Faba Matenga Lunena Maite Longi Directorate Amalehenaba Warif Loki Babu Discovery and Trust Amasung Private School Development Council Nasu Tagar Papung Dorkli Amaromda Manipuri Lol Maite Mayak Ataba India gi Sel Mayakta Yawanana Bahona Sihaina BJP Manipur Pradesh Nathador Pacherolamana Hairi Manipuri Lol gi Oiba Tongama Directorate Namahangani Haina Manipur Sarkaramati Education Minister Laudibat Kongtang Asibu BJP Manipur Pradesh na Taramna Ui Hairi Maitai Mayaki Maramda Lairama Yaknaba Singh Loisin Kiduna Matam Kayagi Mamangdagi Maitai Mayak School Singda Tambahau Kre Center Masung Seta Lairiba Congress na Lusing Sarkara Sina Atuba Matamda Manipuri Lol Maitai Mayak Asti Barak Sel Mayakta Yahon Gadabani Haina BJP na Davi Tauri Singmi Tami Nungsi Sanan Lemina Nabada Minister MLA Kaktanatana Makoi Lena Bising Nasu Asoba Taudang Yarakli Hiramasiki Matanga Aikogi Paumegi Akanaba Reportama Thasiki tang trani thoi degi tramanga phawa Tamil District manung hunjina leiba Kulkayada Works Minister Dr. Ratan Kumar gi loinabi Purailapam Pratima Yaski Parliamentary Secretary M Prithviraj gi loinabi Dr. Khelena Gurumayam amadi Tamai Kendra gi MLA ki Khonbung Niumai gi loinabi WW Niumai na Khunjanupi singi awa ana kya hangkhre Minister Parliamentary Secretary amadi MLA singi khongsat adu loina khiba makoi gi loinabi sing adu Kulkayada haraukte amne okay khamthengna phattaba lambi da border area da leiba Kulkayada laktuna awa ana hanglabagi da loina basing adu khunja singna thagat phongdoki tim aduna lenglong kulda nupi singna mayokna riba khudongcha da basing khangdokna ba hondaki kul aduna maibi singna angang unaba amadi nupi oibi singa awara pa sing kokna ba chief minister da takshin gene haiba wapamsu nupi luching bi sing aduna thamlamkhe Atai Kulkayada Suchatuna Awara Passing Yangshin Ki Timaduna Thasiki Tang Tramanga Numidang da Tamil District Headquarter da Zelerong Women Manipugi President Aniliu Gangway General Secretary Nani Uwan Liu Moita Amadi Women JSC Convener Gairi Liu Wanmei Unaduna Awara Pakya Hanke Hasina Han Bani Minister Gi Mem Sablak Paseko Yamna Nungai Muhoi Lak Pase Ekwenupi Gi Weba Awat Pa Haining Lagaso Ekoi nupi Webinina Minister Mayam de Haibaso Kaya Tongde Anduga Nasi Lakasi Yamna Leva Pava Haisera Yamna Nungai Nasi Equina Equegi site Tiki Apamba Rani Hall Gomba Girl Hostel Gomba Sembio Haibsi Madame Poina Sula Aga Equegi Awat Pa Equegi Apamba Demando Taubigini Haibaso Equoi Asalai Impal lagi set kabatim aduna awar passing adu mengkhanaba mari lenawa singda taksingani amadi chingmi tami nungsi chanana lemina chha wafam su phongdolangkhe women's organization sing leise hill area so oisu belly joisu mara pai bi sing or che hoi kumba oiroko mayam sina akhoi gi chinga tamga nuksina bagi damakta ko tawya pa thabak am lei ai mot tadi ko ado sumaina leaders masen ko nubi leaders masen unaraga kari tawai kamai tawai kari tawsike haibato ado khoina yam toina unara matung da di khoina hena wari sabato akhoi gi mind do hena express tawanga makani aduga akhoi su isa ju khangna ba su helakati akhoi nusinana pe amaga pawse phawdok naraga sauning ba kaya awada pa laiga su phawdok naraga aduga chana sinana laminaba nusinaba aduga toina unabagi khudong sabasu koina toina su satpa aduga unajaba phangjaba aduga chamin thamina ba punbagi nungai ba ko aduga awada pa hangnaba se masi taunaraga nusi sana ba Manipur da singdam amata oibu oyasanu haina haiser Nupi Lucingbi Singi Kungsat Adudagi State Asida Kundaminer wa Kanglu Kudumak Amata Oina Nungsi Chanana Leminaba Amadi Integrity Purpada Nupi Singna Togdang Hena Maru Oina Loboya have a wafam Mak Sing Kangaki Kunjasingi Makai de Gisu Infal the Chinda Integrity Purana Wafam Pondo Pakana Purloi Social Welfare Minister Amadi MLA on Landoni Su Singi Kunjasingi Awarpa Hangangi have a wafam Tamlaki ISTV News Gidamak Saikong Rovenga Roina Pogam Jaber Richard and Tamenglo Sayolani Sumna Satarakpa Civil Service Preliminary Exam gi Free Coaching Class Nasi Manipur University gi New Social Science Building Relation Grade Manipur University Employment Information and
Guidance Bureau na sinduna satarakpa coaching camp ado loisinbagi thoramda Manipur University gi Register Professor N. HELENDRO amasung Assistant Professor Dr. N. Tesmani na saruyaki coaching class aduda mairui chamaromna saruyaki Gari huran mamadi drug karba tawbagi case police na faduna zela leramna matungda masana rakpadagi Zen Hospital da layang lingaida security ward ke nathok na sengiba Muhammad Awaz Khan Thawbal moijingdagi mi asi satkiba February tang tara marida Delhi ki Sukupur ki Z block ke house number 561 dagi Delhi police amasung Imphal East district police na faraba matuna ngasi Imphal da purakre maki matakta mi harpagi case ama Lilong police na lokatuna Lilong police station na thamgre ningsingba yai Muhammad Awaz Khan asi mamang sahi ki December ki tang kolomdoida Lilong turel anbidagi Muhammad Abdul Hakim kaubami ama nomaina kaftuna hatlamba ki thaudok laikhrabani Zenems ke security ward tagi mahak na nanthokuna sen khraba matungda Imphal East ki SP na Awaz Khan gi mari makhong takpanga mamiyoida lupa lisiyang kai pigani haibu wafam laikhrabani Football masana bu sakon bagi pandamda tabung khok makhale kai da leiba TSB Sandra Singh Football Academy na sinduna lagleba February ki tang kuni pandagi haugadoriba ahanba Geno Corporate Football Challenge Tournament asida Manipur da leiba tongan ba business farm institution organization amasung film gi lamda thabak tawriba mi kayana saru yagadoriba tournament asida ISTV network so yaugadori tournament asida mai pak taba yadi habagi wakhalonda ISTV network ki players sing ngarang February tang kundagi hauna sangafam da leiba neroka gi lampakta akan mamongda practice sataba hokre handak saigi systemic ki mapu oikiba nerakwa team gi sipcoach ibom sana ISTV network ki players singbo namit khudingi angan ma yukta gi hauna pung ahum lom tongan ba technique kaya takpi tamiba ki thabak yamna kanna sathari tournament asida saru yaga doriba network asigi players sing aswayangam yaudanaba network asigi president oiriba aduga team asigi oina team manager oiriba Khamba Salam amadi network asigi news ki coordinators oiriba aduga team asigina assistant manager oiriba TS Biswajit yauna ISTB network ki general secretary BK Maitei masung atai executive members singna nimit khudingi players sing practice tawriba adu yengsinba ki thabak yamna kana sathari ISTB ki team asigi damak tongan ba company kayana sponsor tawjagi haina khangalakle panba yai tournament asida winner oiriba team da Zeno Case Award lupalasi yang kaya mati runners up the Presta Case Award on the lupalasi kuntra pigadori Varat Pumbadangana and the Hona Satarakpa, India gi Central Trade Union Taramatoi, Independent Employee Association Amasung Federation Kaukiba, Zen Stride, Mapam Ayambada, Mai Paki Haina, Coordinating Body of Trade Union Manipugi Siamin, Sotin Komana Fongdorkli. Sinmiama di Karmasari Singhak Matkanoma di Potsa Gibamal Hengat Kanuhaiba, Dabi Kaya, Taladuna, Sangsilapa Kongjang, Miam Mapung Fana Sawat Pibagi Damakta, Mananuaiba Supongdorkli, Makatana, Davi Pangdri Fauba, Akan Makongjang, Sangsin gani haibu wafam so fongdoraki tongan bal lam kaya da paksani yam da bapung zen strike asi damning thina mai pa hena lawi adu loinana ekhoina Manipur gi coordinating body of trade union tongan central trade union mayam gi apunba ekhoin pokhachari ba dabi singa se ekhoi makhatan sectorial level da maha ki union association federation amadi tongan ba lup kaya na makhan kaya gi leptana adumba ihu kaya are plate sanction kini sinmi karmachari singi pokhari dabi kaya ama punam ase are plate an breitana makhan kaya gi thengna rakhigani haiba paujela simasu miyamda bijari KSA amasung Kurai lekai ahumgi marakta yanada amaleramba adu punna faminaduna nakal animakna vap tamina kre hairi Kurai kemdragi MLA Dr. NG Bijogi yumda tongan ba civil society gi mute sing lekai ahumgi mera pai bi lup sing punna faminaduna thaudok adu laibak thiba amani haina lobagalunena batungda penada amata lainadana punna thabak paikit mena bahaina su yana kre hairi Manipur minorities of OVC Economic Development Society ki makhada regular backward classes academy thawbal ningomam na sinduna class 6 dagi 12 fawbagi manunda leiba OVC mairu singi thahum gi remedial free coaching class ngasi new ideal high school solution kre coaching asida oja tara marina mairoi saunga malphumari takpi tambiki losin magi thoramda association gi secretary borotna coaching asigi oja singda piriba onerem gi senpam hengat pibagalunena thahum gi matam Mauta Tariate Hengat Pinaba, my neighbor Singi Puning Sing Singi.
वजासिंगी ओनरिम असी खरा हेंगत हनबीबा लुसन तो बुंगम जदबा आंगांसिंग दा हेन मपुंग फाना पीबंगम नबा मसी था तरी सुन सथबिरगदी हेन फगदरा हाइना सरकार की माइकी नावरेम थोंगदगी महारानी थोंग फाबगी मनुंदा इसिंग कंज्यूमर सिंगना कनेक्शन लौबदा सिजनरिबा पॉलिथीन पाइप सिंग जीआई पाइप न सिंदोकनबा खंगलकले पीडब्ल्यूडी न उरिपो कांगसुप लंबी पाकथोकलिबा अमसुंग कोइलास थाग्रबा मतुंगदा कनेक्शन सिंगदगी इसिंग युरक्तनबगीदमक पॉलिथीन पाइप कनेक्शन सिंग जीआई पाइप न सिंदोकपसी तंगाई फदबनी हाइरि मरमसिना कंज्यूमर सिंगना इसागी माइनबसी सांग पुथोक्तुना अमुखना जीआई पाइप न कनेक्शन तौबियो अमसुंग अतोनबा टैक्स थिदोकपियो अनऑथोराइज्ड कंज्यूमर सिंगनासु कनेक्शन रेगुलाइज तौनबा खुदोंग चावल लहो हाइनसु एजुकेटिव इंजीनियर वाटर सप्लाई मेंटेनेंस डिवीजन 1 PhD न खंगलकले नॉर्थ ईस्ट हैंडलूम अमसुंग हैंडीक्राफ्ट्स की थीमेटिक एग्जीबिशन अमा ngarangdagi म्यांमार की मनले दा हौदोखरे थासगे कुनमरी फाब पांगथोकदब एग्जीबिशन असिदा इंडिया की मौत सिंधुना मणिपुर की खुदसा हाइबा मियोय 13 मणिपुर चैम्बर ऑफ कॉमर्स एंड इंडस्ट्रीज की ऑफिशियल मरी MHDC की मैनेजिंग डायरेक्टर W नीलमणिसु सरयारी ngarang हौदोपकी थोरमदा म्यांमार की मिनिस्टर ऑफ फाइनेंस फोन जो हान मिनिस्टर ऑफ प्लानिंग सेन माउंट इंडिया की कंसल जनरल सु सरयाखी Sandel district PMGSY की मखादा पाइखलिबा थबक सिंगी डिटेल मेजरमेंट स्टेटमेंट पियो अमदी थबक सिंग साद होमफु खक्तमक तौरी हाइना कुकी सिप एसोसिएशन सांडेल ना रूरल डेवलपमेंट मिनिस्टर वाकत खरे हाइरी मसी सांडेल डिस्ट्रिक्ट की कोलम फाई कोलस कुकी सिप एसोसिएशन असिगा पाउमी सिंग उनबा अमदा वाफम मसी फोंगदोक लदुना जनरल सेक्रेटरी एन सोंताना स्कीम मसी की थबक डिस्ट्रिक्ट असिदा चाद मरिफु फाव योबा ngamdre मसिना सिंग द साखवा थौरांग पुरकना बहोनबदा कानबा फंगलोय कनागुम अमना टेंडर फंगलबसु विलेज अदुगी मियामना खंगममी ओइद्रबदी अथिंगबा थमगनी प्रोग्राम सिंग माइ पाकना मियाम येंगदुना माइनेबा सिंगना थबक तौबियो हाइखी डिटेल मेजरमेंट एस्टिमेट पीद्रदी कनासु चहन लरोय मरुंग नतना हुजिक एखोई एरिया दा मखोई टेंडर द फावरसु एरिया की मीन खंगदबा पब्लिक न मसक खंगदबा पब्लिक न रिकॉग्नाइज तौदबा कॉन्ट्रैक्टर खोइसे कना ओरसु सुक्तंग जंगलो है बिसे कॉन्ट्रैक्टर खोइ दमक खरा हाइनिया अदुगा कॉन्ट्रैक्टर खोइनसु खंगदबसे मखोइ ए टेंडर द फावे हाइना मोइ हिक चंगबा यागदरा हाइना मोइ एक्सपेक्ट तौगनु एखोइना खंगदबा एखोइना सक खंगदबा कॉन्ट्रैक्टर कना ओरसु एखोइगी लमदा चखनो हाइबसे फेब्रुवारी तांग कुनमंगा मसुंग कुंतरेतगी हौगदोरिबा क्लास 12 अमसुंग क्लास 10 की परीक्षा येंगलगा मखल अमतगी बन ब्लॉक अमदी इकोनॉमी ब्लॉक इन सिंगबा मणिपुर लैरिबा ऑर्गेनाइजेशन खुदिमन तौबिगनो हाइना यूनियन ऑफ सोशल अफिलियमेंट थादोरपा जेरोलमन हाइरी ngarang luang sumam dispensary mana ki lambi gi maning thangba sarukta bom pokhain ki ba thodok adubo yaning da phongdok ta ngasi luang sumam da wakanim pham sathakre ai khoi santi pami mirak ta bom pokhain bi ganu haibana singba play card kaya so wakanim pham aduda sijinaki wakanim pham aduda saru ya ki bi nipi amana phongdor pada asiguma thodok asi matungda amana thogan bi ganu bom pokhai ba aduda mi soklam labadi praja sing su awaban nangani maramasina asiguma thabak asi matungda amana thogan bi ganu haiki मखोई लाइबा सिक्योरिटी फोर्सिंग को अमा सोप तारगदी अखोई इचा सामदे अखोई सिदोरि बने अखोई खुदगी मुनमंगमदा कापा सिदोइने अदुना यारगदी युमगा नकनबा मफम सिददी अमुक हन्ना तौबिनबा हाइदुना अखोई प्रेस की थोंगा अखोई मेराबाबी सेक्रेटरी मोइना लुआंगसम अवालगाई मेराबाबी ना अपिन हन्ना तौजेरि वाइथौ सिरुदगी कोराजा प्रीति कौबी सही तारानि थोइखक्तंगाइरिबी माइरोइ अमबु दिमापुर की आउखिल कॉलोनी दा इज्जत मांगलब मतुंगदा हाटलगा थमलम थवंगबु एमसो MSF देसाम KSA स्वाक अमसुंग सोकी जॉइंट स्टूडेंट्स कोऑर्डिनेटिंग कमिटी ना कंडेम तौब फोंगदोरकली मणिपुर सरकार ना नागालैंड सरकार की मथक्ता मिसी से मतांग थिजिलहंदुना असे लंगला लंगजिन पुथौवा अमसुंग सेनबा मियोइसिंग सेराक पिबिनाबा अकनबा वाफम नागालैंड सरकार दा थमगदबनी हाइना दावी तौरे
Yamaha motorcycle tongduna lakpa sayong pumangaram suraba kongma laislam laikai hidang mayum yaima sarma kaubami ama Maruti kana thingjin badagi soktuna aruba pibamda Jenims na laikanagre thaudo asinga sinungtil pung ahumnom taba matamda Imphal hotel manaka thokibani Supreme Court ki direct sangi matung ina Manipur da thokiba fact encounter singi amasung extrajudicial killing thegna sem kiba commission gi thabak thorum sing penedre hairi hiram asigi matang ngasi Manipur press club ta pang thokiba pawing from amada civil society coalition on human rights in Manipur NDUN gi convener Devavartana phongdo kibada fact encounter ga mari lenana Supreme Court na establish tawriba procedure mode of style amadi proceeding asi yamna line Sijinaba asi yamna singnaningai oi sahi kuntra helaba faba asumba fangdaba victim family yauri asigumba procedure sina awana taraba imungda utsaiba oina thokale mahoi gi damakta protection program amasu semagi tangai fadaba lai haiki number 1 the public notice pdbase matik chade adequate way terms of reference fazana pbu re-notify to bu aduga proper public notice ama am fazana AIR government ki run media private ki media sina chimba me amde action na masi notify to view yohan view public loina ma khanghan view aduga magi deadline ma pi se chisu extend to view Manipur da office established to view yam thuna ba karino da New Delhi ta na affidavit langkhana na ba khonrak pada masi yam chawa challenge ma akoi Manipur ki praja sing every family si da oi se masi kohan view always threat perception na ma witnessing ji thoya da ba ki ba aduga moisa harassment la kadra moi mathakta mu victimize to kadra kana bu ma agent kharana masina chingba masi thokta ba moi protection program amasung mechanism confidentiality thamba mechanism adugu bodo adusu procedures indusu phajana thambiu shidal apakanda proper schedule lama establish to kanda affidavit nataba atop evidence audio dagi visual dagi photographic evidence dagi singa chingba evidence me amsu accept to view aduga even encounter thoki haibagi mafam sinjo fact finding janjali singa what inquiries ko yong na to view ina masi haijara kanda ko ina masi affidavit ku evidence si thazin jagi Asige kuntarita ki haugadoriba metric parikha sida mairoi sate lom parikha yawi yagani hairoi yagani yaroi haina hausi admit card fawa pitok triba asibo palfna haksina lobagaloina makoi ki admit card pitoktuna parikha yagundrabadi pangtokadoriba metric parikha si party na boycott tawbagaloina mairoi sing asige interest ta February kuntarita gi numit tarani general strike tawgani hairi lobasige deputy secretary publicity Rosan Rahina thorapocherol amada issue asi nakai dringaida parikha pangthokna bahon labadi madita tholakpa afafatagi daita education department amasung sarkar asina pugadabani hairi nakala maromda Manipur miyam amadi nisagi mayokta thabak tawriba lup kayana drug ki karbar muthanaba akan makhungjang kaya sangsil lingai achoba karbar tawbasing kana kanano putopang ngamdri ngamsu ngamloi maramdi wain supli pairiba ainlo makuta salairiba famnaiba sing aduna India ki senjau paiba kaya ga loktunaraga khunai asi muthataba yadi haina asoba master plan amagi makada satharakpa policy ni hairi Manipuri phur kudimakna bab taminaduna akanba khongjang khaktana khara khajik kanma ngamgani oinam somungdagi MD Kutub aligi masanupa Nur Ahmad Amzad Kori mayum apokpa ansamadi aligi masanupa Nongyai mayum Rehman haribami sing asina drug karbar tauduna Manipuri samasbu mangna basiliba asi khutakta tokadabani su hairi 9 sector ki kontra soba sam rifles na HIV amasung AIDS ki awareness program ama singmairong da pangthokre hairi compounder oiba mayang Imphal sirai awang laikai dagi asem oken kaubami amana laikai edamakta da laibi sahi tara homdoram surabini pimasa ama moles tawi haiba wahog dagi lamdam adongi miyam na ngasi nungtil pungamaram taba matamda amanga ta tawan kre thaudok asida senari oken hariba mi asi thiba khangdre hairi amaromda ngarang nungtil saurak na pung ahomnom taba matam adwaida Imphal police station ki manung sanba ragailong kawai kulda mapa mamaga
mapa mamaga loinana barada laiba saini panta ngairiba biharin pi masa ama masa khangdaba nan manipuri motia amana namdan ijat mangan birambadagi hauzik rems casualty like kanari thaudok asini pi masa asina school halaklaga mayumda masmanau singapuna laiminaringeda nan manipuri motia aduna yu ngauraga sanglalaga ijat mangan bikhibani hairi thaudok asigi matangda Imphal police na case ama lokatuna rapist aduba phana ba thab paikat khre European ge foreign tourist team ama ngasi Imphal thungla khre Euro ki tongan tongan balaiba kaya gi tourist yang kayum doina sar yaba team ama ngasi Imphal gi Khumalang Park Sports Complex ta laiba National Sports Academy ge parking da thungla khre tourist team masina England Germany Poland singba Euro ki laibak sing fauduna Turkey Iran Afghanistan Pakistan ama sibar Pakistan ama song Bharat thungla ki bani miyo yang kayum doina saba team asina gari kunma pandala ki team asina ngasi Imphal da leraba matungda haying Myanmar gidam Imphal thadokani team masina Myanmar amasung Asia gi leba kaya fauduna Japan da langthampam oigadori tourist team masida saru yakhiba amana Imphal da tunglabada makoi yamanungai ba poi state asiki praja sinama koibu taram na opiba masida nungai basu fongdoki. Coming to Myanmar for tourism, really, we're travelling through to get to the border with Myanmar and onwards into Myanmar. So, yeah, we're just passing through. It's just a brief visit. Unfortunately, we're only here for one night, and tomorrow we're leaving. But yeah, that's why we're here, really, for tourism, passing through. Imphal seems beautiful, an amazingly warm welcome. The people seem so friendly and hospitable. I feel like I would like to go and talk to them. But unfortunately, we need to be careful. We'll stay with the group, but they seem incredibly friendly and happy. So yeah, we were very privileged to travel through and see them, meet them, wave at them. Imphal West District Police Commando amasung Taranipan Subasik Regiment na KSCP Noyon Group ki thaudam inawi kauba hainobo mayalekai dagi miyo asi tharoiza mama lekai dagi fare haina Imphal West ki ASP ki serul amana khangalakli hauzik makhata ba paw laktringeda sanabagi paw Nasi sanabagi pauda Amofa Moirang na sinduna Moirangi Multi-Purpose Higher Secondary School Playground sa Tarakpa Moirang Tem Manindra Memorial Trophy ki ngasi sanaki bahan ba semi-final match ta SSU Singzamaina M Khabambu Panjala masino de thoiduna final sangre SSU gi amatangai re Panjala do Bobosa na sanduna mai pakhibani Awang nongpok vara ki climbers sing tagi oiba Mount Everest expedition thasi ki kunmanga dagi lam tharagani Northeastern Council sponsor tauraga MMTA na sinduna pangthok kadaba expedition asida punna region asida leiriba climber tarataruk na saru yagani masigi team leader na MMTA gi president Dr. L. Surjit Singhana oigani masigi manungda Mount Everest anirak joy tauba ngamkraba Arunachal Pradesh dagi Ansu Janse Pamadi Sikkim dagi Kazi Sefa saru yagani Punna Singkaroi Tarataruk asiki manungda state asidagi tarina saru yagani loinena tim masida sai Tarataruk kaktamak ngairiba Manipur dagi Warizam Zem saru yagadori MMTA gi president Dr. L. Surjit na Mount Everest expedition asi mapung pana pangthong na bagi damak amadi makoin Imphal thajopa matamda banamadi blockade na apan bapibida na ba apel taurakli Manipur dagi miyoi tare single climber Mangan is altogether 16 members ni chat kadawsi lagliba tang kun manga February ki tang kun manga da Kamla dagi His Excellency the Governor of Manipur ne Honorable Chief Minister Manipur ne ani ne lam thabi ne ado masi matang sida ina hajining badi lam thaga da ba tang kun manga da lam tharaga pungani da lam tharaga mathangi numit tang kun group sida koi Kongsan gada bane ayun tada ari marak sida namdam sida library ba chinnaw to organization adi palita jabda chingi chinnaw singi panama tampuri dagi hawni taje ado handaki expedition che amtusu matham so organize to bangam do shuman de ko Manipur do na ado no iski history da legida ba port amo oibrina tang kunga mangaga kuntal kasi ina filter jani mai kai de relax ta bidna hari consideration
mai pan chatu na mai am de cooperation nijeri Hauzik ngasi nomagi oiba ainga sagi pau ICR lampel pate ki phamba pau gi matungina ngasi ki khwaide ki sakhe bagi sang degree Celsius kunipan dasmik mari khwaide ki ingkibana degree Celsius tare dasmik mari nongsi de awesung maringi chang ayukta sada mar futaruk nongthilda sada kuntrama panni lesilapeda maruba pau na pizari Manipur dasu malem gi imalol gi numit thoram pangthokre Maitelon sakona bokona bada singmi tamik haidana saru yafam thoi haina gaikhamna phongdokre amasung office pana mute minute sathabagi mathakta sanja thumjagi sangsu wangkhalani haina samilana phongdokre ngasigi damaktadi ISTV ni pijaba paw matang siloshinjari miyeng tabir punamabu amukana khurumjari